ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗ ꯑꯩ ꯂꯥꯛꯆꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯟꯅ ꯄꯨꯟꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯄ ꯃꯥꯜꯂꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅ ꯑꯗꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯤꯇꯪ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯝꯕꯗꯤ ꯌꯥꯏ ꯀꯣ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯥꯗꯦ ꯀꯣ ꯂꯣ ꯁꯦꯝꯕ ꯉꯝꯗꯦ ꯂꯣ ꯁꯦꯝꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯁꯦꯝꯒꯗꯕꯅꯤ ꯗꯦꯟ ꯂꯩꯕꯥꯛ ꯉꯥꯛꯇꯣꯏꯁꯤꯁꯨ ꯀꯩꯅꯣꯅ ꯉꯥꯛꯀꯗꯣꯏꯅꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯉꯥꯛꯀꯗꯕꯅꯤ ꯑꯗꯣ ꯈꯤꯇꯪ ꯃꯉꯣꯟꯗ ꯑꯣꯟꯅꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤ ꯃꯥꯅ ꯋꯥ ꯍꯥꯏꯕꯗꯨꯗ ꯈꯤꯇꯪ ꯁꯣꯏꯅꯕ ꯃꯥꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯄꯨꯜꯂꯣꯏꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯗꯨꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯣꯏꯅ ꯊꯕꯛ ꯐꯖꯅ ꯇꯧꯔꯒꯗꯤ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯊꯕꯛ ꯇꯧꯔꯛꯇꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯁꯗꯣꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯌꯥꯝꯁꯤꯒꯤ ꯃꯃꯥꯏ ꯆꯨꯝꯅꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯣ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯕꯗꯨ ꯄꯨꯜꯂꯒ ꯃꯣꯏꯅ ꯃꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯃꯊꯧ ꯃꯌꯥꯝꯗꯣ ꯂꯥꯏꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯃꯗꯨ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯁꯣꯔꯤ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯏ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯗꯗꯤ ꯑꯩ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯈꯛꯇꯅ ꯆꯪꯕ ꯈꯣꯡꯖꯪ ꯅꯠꯇꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯅꯤꯀꯣ ꯀꯣꯀꯣꯃꯤ ꯈꯛꯇ ꯅꯠꯇꯦ ꯑꯃꯨꯀꯣ ꯌꯥꯎꯔꯤ ꯀꯣ ꯑꯣꯖꯥ ꯁꯟꯖꯥꯎꯅꯁꯨ ꯂꯩꯒꯗꯕ ꯑꯣꯖꯥ ꯁꯟꯖꯥꯎꯅꯁꯨ ꯍꯥꯏꯔꯝꯃꯤꯀꯣ ꯀꯣꯀꯣꯃꯤꯁꯨ ꯑꯃꯨꯀꯣꯁꯨ ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯀꯣ ꯉꯔꯥꯡꯁꯨ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯌꯥꯝ ꯁꯥꯡꯕ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯃꯤ ꯉꯁꯤꯁꯨ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯔꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯀꯣ ꯑꯗꯨꯅ ꯗꯦꯟ ꯑꯇꯩ ꯃꯣꯏꯒ ꯁꯝꯅꯗꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯏꯃꯥꯒꯤ ꯃꯩꯔꯥ ꯍꯣꯏꯁꯨ ꯑꯃ ꯑꯣꯏꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯀꯩꯁꯨ ꯂꯩ ꯄꯣꯟꯇꯦꯕ ꯇꯣꯈꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯅꯤ ꯃꯣꯏ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯁꯤꯅꯤ ꯑꯗꯩ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤ ꯀꯣꯀꯣꯃꯤꯗ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯐꯤꯕꯝꯗꯗꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯅꯦꯕꯁꯦ ꯁꯤꯅꯤ ꯍꯣꯏ ꯐꯣꯛꯁꯤ ꯋꯨꯃꯦꯟ ꯇꯤꯝꯁꯨ ꯌꯥꯎꯏ ꯍꯥꯏꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯩꯗꯧꯏ ꯄꯨꯜꯂꯤꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯈꯨꯡꯒꯪꯁꯤꯗ ꯄꯨꯜꯂꯤꯅꯤ ꯄꯦꯟꯗꯕꯗ ꯌꯥꯎꯔꯤꯅꯤ ꯀꯥꯡꯕꯨ ꯈꯔ ꯈꯛꯇꯅ ꯄꯦꯟꯗꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯄꯦꯜꯂꯛꯇ꯭ꯔꯕꯅꯤ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯅ ꯑꯃꯨꯛꯀꯣꯟꯅ ꯆꯪꯁꯤꯜꯂꯤꯕ ꯈꯨꯡꯒꯪꯗꯁꯨ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩ ꯁꯧꯒꯠꯆꯩꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯗ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀோ ꯑꯦꯝ ꯑꯦꯜ ꯑꯦꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯃꯦ ꯀꯔꯤꯒꯤ ꯊꯝꯃꯤꯅꯣ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕꯅ ꯑꯃꯅꯤ ꯑꯃꯤꯠ ꯁꯥꯍꯅꯗꯤ ꯍꯥꯏꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯑꯍꯣꯕ ꯈꯔ ꯂꯩꯕꯗꯒꯤ ꯒꯃꯦꯟ ꯁꯦꯝꯒꯦ ꯍꯥꯏꯕꯗꯨ ꯂꯥꯛꯇꯕꯗꯒꯤ ꯍꯥꯏꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯑꯍꯣꯕꯗꯨ ꯃꯦꯟꯁꯟꯅꯅꯕ ꯄꯤ ꯑꯥꯔ ꯊꯝꯕꯅꯤ ꯃꯅꯤꯄꯨꯔꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯕ ꯄꯥꯝꯗꯦꯅ ꯍꯥꯏ ꯀꯣ ꯑꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯃꯨꯛ ꯍꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀ꯭ꯂꯦꯝꯗꯤ ꯇꯧꯍꯟꯗꯦ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯍꯟꯗꯦꯀꯣ ꯒꯃꯦꯟ ꯑꯃ ꯑꯁꯤ ꯃꯌꯥꯝ ꯈꯪꯕꯤꯅꯤ ꯑꯣꯟꯂꯤ ꯂꯤꯗꯔ ꯑꯃ ꯇꯨꯈꯤ ꯇꯥꯔꯒꯗꯤ ꯂꯤꯗꯔ ꯑꯃ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯧꯖꯤꯛꯅ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯤꯅ ꯔꯤꯖꯥꯏꯟ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯔꯤꯖꯥꯏꯟ ꯇꯧꯔꯒꯗꯤ ꯑꯇꯣꯞꯄ ꯒꯃꯦꯟ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯦꯝ ꯇꯧꯒꯗꯕꯅꯦ ꯀ꯭ꯂꯦꯝꯁꯦ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯀꯣꯡꯒ꯭ꯔꯦꯁꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯉꯥ ꯈꯛ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯦꯀꯣ ꯑꯗ ꯒꯃꯦꯟ ꯑꯃ ꯂꯥꯛꯇꯣꯏꯁꯦ ꯀꯅꯥꯒꯤꯅꯣ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯒꯃꯦꯟ ꯅꯠꯇꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯤ ꯕꯤ ꯖꯦ ꯄꯤꯅ ꯂꯨꯆꯤꯡꯕ ꯒꯃꯦꯟ ꯑꯃ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯗꯤ ꯃꯣꯏꯅ ꯃꯣꯏꯒꯤ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯦ ꯂꯨꯆꯤꯡꯕ ꯈꯟ ꯉꯝꯗꯦꯀꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯇꯁꯦꯡꯕꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯦ ꯁꯤ ꯑꯦꯜ ꯄꯤꯒꯤ ꯂꯤꯗꯔ ꯍꯥꯏꯕ ꯌꯥꯏꯀோ ꯉꯁꯥꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯕꯤ ꯖꯦ ꯄꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯗꯤ ꯂꯤꯗꯔꯁꯦ ꯈꯟꯕꯁꯦ ꯀꯅꯥꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯅ ꯈꯟꯖꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯌꯥꯅꯣ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯌꯥꯅꯣ 52 ꯋꯥꯔꯤꯕꯀꯣ ꯑꯗꯒꯤꯗꯤ ꯒꯃꯦꯟ ꯄꯥꯏꯔꯤꯕꯁꯤꯗ ꯁꯧꯒꯠꯂꯤꯕꯁꯤ ꯀꯌꯥꯅꯣ ꯅꯤꯐꯨꯒ ꯀꯌꯥꯅꯣ ꯂꯩꯔꯤꯁꯤꯡꯁꯦ ꯅꯤꯐꯨ ꯃꯔꯤ ꯃꯉꯥ ꯁ꯭ꯋꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯤꯅ ꯄꯨꯜꯂꯒ ꯃꯥ ꯂꯤꯗꯔ ꯑꯣꯏꯔꯣꯁꯦ ꯃꯥ ꯈꯜꯂꯦꯅ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯁꯤꯒꯤ ꯂꯤꯗꯔ ꯈꯟꯕꯁꯤꯅ ꯀꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯅ ꯍꯥꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯅ ꯈꯟꯕꯅꯤꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯒ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯔ ꯊꯕꯛ ꯇꯧ ꯉꯝꯃꯦꯕ ꯌꯥꯏꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯃꯃꯥꯡꯒꯤ ꯒꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯀꯩꯅꯣꯒꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯑꯍꯜꯒꯤ ꯃꯃꯤꯡ ꯄꯟꯖꯔꯦꯀꯣ ꯃꯥꯁꯦ ꯑꯥꯗꯒꯤ ꯁꯦꯟꯇꯔꯅ ꯈꯟꯕ ꯃꯥ ꯂꯨꯆꯤꯡꯕ ꯅꯠꯇꯦꯕꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯈꯟꯕꯗꯣ ꯁꯦꯟꯇꯔꯅ ꯑꯦꯟꯗꯣꯔꯁ ꯇꯧꯔꯛꯄꯅꯦꯕ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯗꯨꯅ ꯈꯟꯕꯗꯨꯅ ꯑꯣꯏꯌꯦꯕ ꯑꯗꯨ ꯅꯠꯇꯅ ꯁꯦꯟꯇꯔꯅ ꯈꯟꯅꯤ ꯍꯥꯏꯔꯕ ꯅꯣꯏꯗ ꯈꯟꯖꯧꯅ ꯍꯥꯏꯔꯕꯀꯣ ꯅꯣꯏꯅ ꯈꯜꯂꯛꯀꯗꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯔꯦ ꯍꯥꯏꯔꯕ ꯑꯗꯨꯗꯤ ꯄꯤ ꯑꯥꯔꯒ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯍꯥꯏꯕ ꯑꯗꯨꯝ ꯇꯧꯅꯤ
쿠키 핫가누 쿠키다 가이 가노 너희 상기누 고지 matang chadi akhoi yana yana khona rakhigenu pangli mariu han tarumidna adu kaino hongra ngasagi mo center na hapasim so oitoine noi haju yadi akhoi swada khangi hoina khangi sumai to godabani noi do khusim matang ga hakanu akhoi singmada mateng pangu sidi akhoi policy tawjage hagedabne ko natra aina hajabadi ngasagi akhoi gi lusing ba khanbada akhoi na mitok ngai do sikhe third party ngai do sikari gino sini thoro sini noi ngamdabra koi hangi je noi lusing ba khanba ngamdabra noi lusing ba khan ngamdragna to sini ko mi minai oigi hairo sum ada Delhi da khong sum soga khabiu na noi wanong bagi mayam do hoi taning de ko noi na hana lusing ba khalu aduga endorse ta holu center na yare ha lo sini ba ha ko madu hek nat ngai di noi na center na khan ma ngai tar ba center na khalak bo tar ga di samana re biar ga samana mamang gamen tu ko samana ni noi kaim to mo natra kaim to mo ana miyang gi thabak kar tong ba le ba payam do aduga emulation duga tanar ga le mi ga do mo tro to mi ga do mo tro emulation kanano kendra ma gi representative natro ma se natro Lady Emily Singdo, I don't know, Nakobusim is a window in a drop, me and Buddhism away to the draw. I do Emily Singdo, Mushina Saguna, put the Samina Bangamba, losing but losing but go away. Natra, losing Basicano. Influence some legacy, influence of the Aponti, Mase, Malak with the Miam compare for Miduke no Humbra. Influence later in your match, Natro. I don't know. I don't want losing but Mase, no put on the rubber, Kanbangam the rubber, no Mr. Kanam the Dragam the rubber. And no Mr. Kanbangam the Na, Adagi, Delhi, can losing to the losing but Mayam sing to the Kalange, High Targadi, Manipur, Mona, Minai, Wenduni. I don't know, Hayan Reko. I don't know. Nuina Hanba Kalu, Hanbada, Koshili, the Wen Beauty, Tonga Panahayo, Tonga Panahayo ko. Then, see a mother soito, say, Hoygamen Ama, Semjer again, a governor the Tau, ko, Tau, Aduga then. Tar matung kita kedore madugi sido kopitu ada piu Delhi the piece ko tago ada muina yare pare yarakle dana akoi kedo siki pirem longse koi pirem longse ba madu miyam na lepke ada miyam na lepke ba adu noina kamai to kebu center suki prime minister suki amit shah suki governor suki adedi hojiki chief secretary ki bi yoro mani natra ki bi yoro mani natro adu muina nei tharak padadi manipur ki miyam de loire manipur si loire ko aduga noina cs oda taina ganu amar taina ganu micham miyam da taina ganu akoi na sagat pa issue nate noina puthok pani noi puthok ni noi thon na natro che miyam ja ing tak na paramba ing han bangam de tafan bangam de akoi nungai ne na paramba nungai bangam de Mami taki mapi tato mi yaudi natra jikida kachen porchete like tamang khangde matong maram khangde je are thabak phangne ba pade natra are contract le ri mayam do khoi kan to wi khoi service action ba pi de natra sikam waram gani kam kam gani sikhang gadam le ba no ko aduna PR lai se akhui nungsibagi damak ta manipur kanna bagi dang PR lak pa na te ba manipur gi miam je otna ba naina da bagi lak ko ina tawe aduna masigi se masigi koi teksak se kanana puduino haitardi zagi BJP amasung masiga sakminari ba party sing pugudabani aduga MLA sing na thodang logodabani akoi haiji nuira sawgi haipnati atubo matamda popular government ama lingu sin adu nuina lingba ngamro asa urba to kana de noi resign to so naim da phama lei ko aduna tana miyam gi ho ngai ba chumuena ai swai thamni okay